Handak Indo-Myanmar border oiliba Chandel gi mafam amada AR ga kapnabada sikhiba kuki tara do khumjillaga tayar tawraga mai thakre haina social media singda photo amadi video sing thaganarakre Oza Ashang kasar Prime Minister da Governor Chief Secretary amasung DGP lokthokpiro aduga lamdam sigi mi oina hapiro hujik PR su leitre amasung government su leitre government leitana kamaina Manipur santi purakpa ngamgani haikre Security deploy tawbagi mawng ase government ge akhuba mi yengne haina kuki NP na phongdokre Manipur ge hujik oiriba phiba masida yengang pokpi dagi ukhul phawbugi marakta security force paktakna deploy tawriba ase government ge yamna akhuba mi yengne haina kuki NP Manipur kim na phongdorokle kim ge information and publicity secretary Zhang Haolun ge serolamada security force deploy tawribagi mataw asidi wathok hena thohan nabani maramdi masi kuki zo miyambu kauthoklaga maitei kangluk ki miyoisingbu ukhul da pangthokpa Shirui Lili festival da tekta kaidana sarug yahanabagi khaktagi thawongne masina takpadi kuki zo territory ase Manipur ge saruk ama oidre habisi government na yajare Shirui Lili festival ase state festival amani habisi official oina khangnare loinana lamdam masida leiriba kangluk khudimak saruk yana ba bartan piduna tribal festival ama oina kuki zo miyam yauna tribal group khudimak saruk yahangadabane government na su kangluk khudimak ta security gi provisions sing pifam thui khudam oina moirang dagi ukrul amasung kangla tombi dagi ukrul phawda mapung phaba security pidabasi kuki zo kangluk pu tongana thambani haina lawgani haide government na majority maitai kangluk ki miyoising gi interest amasung ngak sianbada miyeng thamli aduga kuki zo miyambu Shirui Lili festival da saruk yahanba ngamdre hojik leiriba president role asina miyam gi tamak ningthina thabak tawduna good governance laigani haina thajaki adubu hojikti madugi ona taina ba oina thokle masina takli badi kuki zo kangluk da government na Shirui Lili festival da saruk yahandre amasung cultural event amata urhandre karigomba government na tasengna mabuk senglabadi kangluk khudimaki miyusing na Shirui Lili festival da saruk yaba yanaba security personnel sing deploy tawgadabani haide More IRB post kuki la lawbana chathakiba attack adu da hakthengna na chenabani haina ena thangmilen mate phakiba dubu kuki chief association yaning da phongdorakle ena thangmilen mate phakiba du kuki jolu singba singi khonjel namthana ba hona bani amasung kanglop asigi hak khongaw na bani mate na kuki jo singi dama hakki dama sangseleba mahaki khongjang bu namthana ba yamna munna khallaba matungda lokholakpo khongthangi saruk ama oina mahakpu phabani haina chief association asina phongdokle amaronda IRB post attack tawbagi FIR da yumpham oiraga amasung matebu maral siraga phabasi yaningde NIA na thamilen matebu condition yauduna thadokadabani haina ICTC Hill Tribal Council moregi serolaman haide Journalist sing release satuna yaning da phongdokre pen down strike yauna wadep Nepal lawkre Manipur government ki Directorate of Information and Public Relations DIPR sinduna ukrulda ngarang hawdokhiba manga suba state level Shirui Lili festival ge paw lawbu satkiba pawmi sing na tongba bus da Manipur state transport thaba du muthatrabadi chatpa yaroi haina central force na thingba pirakhiba thawdokpu akan mong da yaning da phongdokpa galoinana journalist sing na ngasidagi pen down strike sanction na wadep lawkre ngarang gi thawdok adu thoklaba matung Manipur Press Club da amju All Manipur Working Journalists Union amasung EGM Editors Guild Manipur gi oiba emergency meeting ama pangthoktuna journalist fraternity pen down strike sanction ba yauna tongan ba warep nipan su lawkre warep sing asi yawu memorandum ama governor da su pisin kre ngarang Manipur Press Club da pangthokhiba amju amadi EGM ki emergency mifam adu loiraba matung da journalist sing na we condemn harassment of media stop silencing the press handles of media ki ningtam mahangano we want justice haina thaba placard sing paiduna amadi kholaw kaya lauduna major khulda leba Manipur Press Club ki Ras Baban tamna rally amachu chatki rally adu Manipur police ki kangbuna kangla ki nokchup thangba santhong mapada barricade khajinduna thingna ba yamna kana honaki adumopu nakalani ki marakta muknaraba matung rally adu Ras Baban gate yauksinki Ras Baban ki gate yauraba matung da amju amasung EGM ki mihut khara Ras Baban da sangduna memorandum pisinki memorandum pisiluraba matung da EGM ki general secretary Yumnam Rupachandra Nahai Lasiki Thodo Adu Manipur ki Pualida Amuta Thokidriba Thotokni Thawong Asiba Pawmi Singi Ning Tamba Busu Singnabani Haina Laudaba Ngamde Thawong Asi Akanamong da Condemn Tawi Thodok Asigi Matangda Amju Amusung EGM gi oiba emergency meeting ama kauduna famlaba matung warep khara lawbaga loinana governor da memorandum asi pisinbani governor na memorandum aduda thamkibu wafam singa du kadai fawa thabak to onthorok pena traga onthorak tabadu yenglaga makha taba khongjang sing phirep lawgani haina phongdok
ꯐꯣꯡꯗꯣꯛꯈꯤ ꯉꯔꯥꯡ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯖꯔꯅꯦꯂꯤꯁꯠ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯂꯩꯔꯤꯕꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯄ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯕ ꯇꯥꯔꯕꯗꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯕ ꯃꯦꯗꯤꯌꯥ ꯍꯔꯥꯁꯃꯦꯟꯠ ꯄꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯁꯤꯟꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯒꯤ ꯗꯥꯏꯇ ꯌꯥꯎꯗꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯄꯦꯅꯥꯂꯥꯏꯖ ꯇꯧꯒꯗꯕꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯇꯥꯕ ꯄꯥꯔꯁꯅꯦꯜ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ DIPRꯗ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕꯅꯤ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯑꯣꯏꯕ ꯑꯦꯃꯔꯖꯦꯟꯁꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯑꯃ ꯐꯝꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯜꯍꯧꯕꯁꯤꯡꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛꯇ ꯑꯊꯤꯡꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯦꯟꯇꯔꯗ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯦ 13ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 10 ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡ ꯃꯅꯥꯛꯇ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯅꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯅ ꯁꯦꯟꯇꯔꯗ ꯈꯪꯍꯟꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ PDF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ NUGꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯗꯔꯁꯤꯡ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯚꯤꯂꯦꯖꯀꯤ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯃꯤꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕ 10 ꯁꯤꯈꯤꯕꯅꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯁꯤꯈꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯎꯁꯤꯟꯅꯈꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯋꯥꯐꯝꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯀꯤꯂꯣꯃꯤꯇꯔ 339 ꯁꯥꯡꯕ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯍꯥꯟꯅ ꯍꯣꯔꯒ ꯂꯩꯔꯝꯕꯅꯤ ꯂꯣꯏꯅꯅ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯁꯔꯨꯛꯇꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ ꯄꯨꯝꯅꯃꯛ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯟꯗꯣ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯧꯒꯠꯅꯕ ꯑꯟꯁꯝꯒꯤ ꯐꯤꯔꯦꯞ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯈ꯭ꯔꯦ ꯑꯟꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TH ꯑꯪꯇꯦꯁꯥꯡ ꯃꯔꯤꯡ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯁꯥꯛ ꯆꯥꯔꯦꯅꯥꯃꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯇꯤꯃꯥꯏꯔꯨꯡꯗꯤ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯟꯁꯝꯅ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯐꯤꯔꯦꯞ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯈꯤ ꯄꯨꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨ ꯀꯨꯝꯖꯥ 2015ꯒꯤ ꯑꯥꯒꯁꯠ 3ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯌꯥꯎꯔꯤꯕ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯛꯈꯪꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕꯅꯤ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯄ ꯎꯠꯂꯗꯨꯅ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯇꯝ ꯀꯨꯏꯔꯛꯂꯕ ꯏꯁꯨ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯇꯧꯕ ꯂꯦꯞꯀꯗꯕꯅꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯂꯧꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯈꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯊꯤꯡꯅꯕ ꯑꯃꯁꯨꯡ FMR ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯟꯅꯕ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯈꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯝꯐꯨ ꯁꯥꯐꯨꯒꯤ ꯊꯕꯛꯁꯤꯡ ꯊꯦꯡꯅꯅꯕ ꯑꯃꯁꯨꯡ ꯅꯥꯒꯥ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯂꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯐꯤꯔꯦꯞ ꯂꯧꯈꯤ ꯀꯣꯟꯁꯥꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯗꯤꯌꯥꯔꯃꯦꯟ ꯄꯥꯁꯇꯔ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯐꯨꯕ ꯆꯩꯕ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯄꯜꯂꯤ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ FIR ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ KSO ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ FIR ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯑꯦꯟड ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯃꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯅꯤ ꯑꯃꯗꯤ ꯑꯇꯝꯅꯅ ꯑꯦꯊꯅꯤꯛ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯅꯝꯊꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯋꯥ ꯉꯥꯡꯕ ꯌꯥꯍꯟꯗꯅꯕ
ꯂꯧꯈꯠꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯖꯣꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ FIR ꯄꯥꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯨꯕ ꯒꯨꯏꯇꯦꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯨꯝ ꯃꯔꯥꯜ ꯁꯤꯔꯤꯕꯅꯣ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯗ ꯑꯈꯟꯅꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯃꯦꯁꯤꯅꯔꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯝꯃ꯭ꯌꯨꯅꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ FIR ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤꯗꯃꯛ ꯀꯨꯀꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯑꯃꯗꯤ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯄꯨꯝꯕ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯕ MSTꯒꯤ ꯕꯁꯄꯨ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯌꯧꯔꯝꯗꯥꯏꯗ ꯈꯥꯝꯂꯒ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ MST ꯍꯥꯏꯅ ꯕꯁ ꯃꯃꯥꯡꯗ ꯅꯞꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯈꯤꯕ ꯊꯧꯑꯣꯡꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ M ꯔꯥꯃꯦꯁꯣꯔꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ Xꯇ ꯄꯣꯁꯠꯁꯤꯡ ꯊꯥꯒꯠꯇꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯥꯎꯊꯣꯛꯇꯕ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯆꯂꯥꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯃꯔꯨꯑꯣꯏꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯑꯦꯔꯤꯌꯥꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯒꯕꯔꯅꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯈꯨꯗꯛꯇ ꯂꯧꯗꯕꯕꯨ ꯀꯣꯀꯣꯃꯤꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯎꯈ꯭ꯔꯨꯜꯗ ꯉꯔꯥꯡꯗꯒꯤ ꯍꯧꯒꯗꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯆꯠꯄꯗ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯃꯊꯧ ꯇꯧꯔꯝꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯈꯥꯝꯂꯒ ꯕꯁ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯊꯥꯔꯤꯕ ꯑꯗꯨ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯄꯥꯎꯃꯤꯁꯤꯡ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯡ ꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯟꯖꯁꯇꯤꯐꯥꯏ ꯑꯣꯏꯕ ꯈꯟꯅꯕ ꯌꯥꯗꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯦꯖꯤꯇꯤꯃꯦꯁꯤꯗ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕꯅꯤ ꯁ꯭ꯇꯦꯠꯀꯤ ꯗꯤꯒꯅꯤꯇꯤ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯊꯣꯔꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯂꯦ ꯉꯔꯥꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯩꯖꯔꯤꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯥꯎꯊꯣꯛꯇꯕ ꯃꯤꯂꯤꯇꯔꯤ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒ ꯌꯦꯜꯂꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯃꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯡꯗ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯦꯜꯂꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯄ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ BJP ꯃꯅꯤꯄꯨꯔꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ BJP ꯂꯩꯉꯥꯛ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ K ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯤꯇꯦꯄꯜ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ K ꯁꯔꯠ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯛꯂꯕꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯑꯅꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯞꯆꯤꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯎꯕ ꯐꯪꯂꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯀꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯊꯧꯑꯣꯡꯁꯤꯡ ꯊꯣꯛꯍꯜꯂꯦ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯕ ꯕꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯕ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯎꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯀꯅꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ P ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯍꯥꯏ DIPR ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯀꯚꯔꯦꯖꯀꯤꯗꯃꯛ ꯆꯠꯄ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃ ꯇꯣꯡꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯑꯃ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯑꯦꯔꯤꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯔꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯃꯇꯝ ꯄꯤꯅꯕ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ
Manipur thaba gari charhan khidaba Modi amadi governor na miyam da sengtokadabani haina Congress na phongdokre. Manipur thaba gari charhan khidabagi maram laiba asigi Prime Minister Narendra Modi amadi Governor Ajay Kumar Bala na miyam da sengtokadabani haina Manipur Pradesh Congress Committee MPCC na phongdorakle. Ngarang Congress babun da pangtokiba pawgi mifam amada MPCC ki spokesperson Bopendana hai irang horokpatagi ngasi phawa free movement lehendaba laibak thibani kari maram ki sahi ani helaglaba phawa Manipur da free movement lehenba ngamdribano. Ngasi maksu Manipur State Transport Corporation की परमिशन तोंगबा बस सिरुई फेस्टिवल 2025 येंगबा अमदे कवरेज तौब चटपद थिंगलकपद नतना बस अदु मणिपुर थाई हाइदुना चहनखिदबा सिम कांग्रेस ना कनमोद यानिंगदे मसि मणिपुर द फ्री मूवमेंट लेतबदगी थोलकपने अखोई इंडिया की सिटीजन अम ओइना संविधान द यावदबा आर्टिकल 19 इंडिया की मफम अमदा चतोक तुसिन याबगी अयाबा पीरिबा असि प्रेसिडेंट रूल असिना चलहनबा ngамदबा सि लाइबक थीबने डबल इंजन लेंगाक फेल ओइखरबा मतुंग गवर्नर ना फ्री मूवमेंट ओइहनबा ngамदबा असि प्रेसिडेंट रूल asisu fail oire takpane lainga ki gari phawbu satpa ngamdraba asida micham singde karamna satpa ngamgane state asigi miyam asi karamba matamda state asigi manungda free movement phanghangadawri sahi kaya sangkhigani haina India lainga amadi governor da hanglakle akan benong na Guwahati ki mafam kaya isang thumjin kre ngarang numidang akan namong da nong subadagi Ashang ki Guwahati city ki mafam kaya isang thumjin kibaga loinana city asigi miyam ki mahausa ki punsi da chauna akai pathohan kre akan benong aduna maram oiduna city asigi locality kaya muk thabak yauna isang thumjin ba ubu phangki city asiga sabolambi singsu khu yauna isang thumjin kibadagi gari amasung miyam ki chathok chasinda khudongcha da pathohan ki haidi Manipur की मतंग मनतिकनब यारो है संबित पत्र फोंदोखरे मणिपुर की इंटीग्रिटी हंदोक हंजन तौदुना थुगाइबी यारोय मणिपुर की मतंग मखल मनतिकनब यारोय है बीजेपी की नॉर्थ ईस्ट इंचार्ज संबित पत्र फोंदोखरे ngarang gwal tabida Shirui Daily Festival hudokpagi thoromgi paw lawba chatkiba pawmisingna tongba bus ta thaba Manipur haiba wahai Central Security Force na muthadan kibagi thawongbu MP संबित पत्र na kana yaningdaba phongdoktuna mantiknaba yaroy haiba wafam thamkibani media da thadorpa video clipping amada Manipur की मरमदा निंगथिना खंगलबा पत्र ना हाय ग्वाल ताबिदा थोकिबा थौदो अदु लाइबक थीबनी थौदो अदु थोहलमदबा याबने महाना हाय बीजेपी की ओइनादी मणिपुर की इंटीग्रिटी असि कायबि यारो हायना फिरेप ngasisu hongdre मणिपुर की इंटीग्रिटी की मतंगदा यूनियन होम मिनिस्टर अमित शाह ना थमकिबा वाफम पल्लदुना मणिपुर की इंटीग्रिटी सुकाय काय हलोय अमसुंग अपुनबगी सकम ngaknabagidama khongpham chena lepkani haikibane ngarang ge थौदो थोकिबा अदु लौतुनबा नते हायना पत्र ना मखा ताना फोंदोके कनागुमा थौदो असि लौतुनबने हायना खनबिगनो हायना पल्लदुना थौदो असि लौतुनबा सुंगना नते बीजेपी की महूत सिंदना थमलेबु वाफम असि मियान थाजबियो हायरगले